Khunagi yaifanaba thabak tawbisingi marakta tabirasi Sitara Begum. Sitara Begum ing sok 1960 gi June ani sagol sen numitta Khetrigao Imphal East da poi apokpagi ming Laikhidraba Abdul Wahab kawi aduga apokpigi mingna Laikhidrabi Sanahanbi kawi machin manaw nipani nupa mari amasung nupi marini. Sitara Begum na mapa mamagi tare subi machani Yumnak Sagaina Aribamni Piklingaidagi hauna Laikai thabak thoramda saruk yarai. Nur Ali LP School da ming chanduna larik tamba haurai. Laikai mamanabi mamanabasing larik tamdana lairiba singdu mahakna lamjingduna school kaduna larik tamba haurami. Masigi matungda mahak Wangkai Girls High School da ming chankhi. Mahak ingsok 1970 da Assam Board na lauba SLC parikya pass tawki. Makha amuk Modern College Imphal da ming chanduna Pre-University tamtharami. Pre-University pass tawbaga Sitara Begum DM College da ming chanduna makha tamtharami. Ingsok 1976 da Guwahati University gi makha da BA pass tawki. Sitara Begum ingsok 1976 da Abjal Ali gi machanupa Aziruddin Buya Mayunga Yumban bagi punsida khongdaki. Mahak machanupa ahum machanupi ani punna angang mga pokhi. Mahak sarkar gi thabak tawde adum oinamak laikai gi khul gi thabak thoramda chithadana yawi. Chawkhat thorangda makhong thongna koichen chenduna hotnai. Pangal nupa singdi nupibu mahai masing fazana tamhanba samaj ki chawkhat khongthangda yawhanduna afaba samaj ama semba haibasi leite. Aduna phurup asigi mari makhong iba marik chumba season haibadi record matik chana leitaba asina karigumba ama thirakpada phangba ngamdaba adugisu mathakta anganba matamda leiramba pangal phamnaiba singna masagi mazatigi maramda ningthizana iba season matik chana thamlamdaba asina ngasigi mirolda awaba ama oiri. Thabak suningba tandaba miyoi singidi mafam khuding thabaki thabak ngaktani. Luhonglaba matung ingsok 1997 da Department of Science and Technology Manipur na sinduna tang tara nipan tha tara nithoi 1997 dagi hauraga tang kunipan tha trainthoi 1997 fauba leptana sathakiba self-employed works training course on improve sulha haibasida mahak masasu training yaurami. Masi Bharat pumbagi oina National Program Improve Sulha NPIC gi makhada Manipur gi oina United Club and Cultural Library Campus Uripokta pangthokhi maduda mahaksu rank A phanglakhi. Maitai Pangal Cultural Festival and Exhibition 1997 haiba Ekra Aryan Theatre amasung Manipur State Musician ahumna numit nini changna pangthokhiba thoramdasu mahak saruk yaki. Pangal fi makhal kaya puthoktuna utkhi. Asita natana Ministry of Women and Child Development ki makhada Food and Nutrition Board na sinduna chayol ama tang ani tha nipan 2007 dagi tang tare tha nipan 2007 fauba chathagiba uhai chana thaknaba potlamsing liduna thambagi training panchayat wawan porompata pangthokhiba aduda mahaksu saruk yaki. Certificate pirakhi. Mathang lakpana lamjingba Thawan Association Brahmapur Nahabam Imphal na sinduna pangthokpa 6-way EDP training on processing and preservation of foods and vegetable haiba April 13 2023 dagi hauraga June 3 2012 fauba chathagiba adudasu Sitara saruk yaki loinana certificate khusinnarakhi. Ngasidi Pangal nupi sing Laibakki chawkhat thorangda mai onsinba ngamlakle. Pangal nupi singsu laikai da maira paibi sangstan lingkhatlakle. Huran sinthi khatna chainabada chongthoktuna mimangda wa ngangba aphaba lausing gyan piba ngamba kaya leire.
ꯑꯌꯥꯝꯕ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯋꯥꯠꯄꯅ ꯃꯆꯥ ꯃꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯁꯦꯝꯒꯠꯄꯗ ꯋꯥꯅ ꯊꯣꯛꯂꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯩꯇꯩ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯃꯍꯩ ꯇꯝꯐꯝ ꯁꯪ, ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯨꯞ ꯂꯤꯡꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯠꯄ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯄꯨꯈꯠꯆꯗꯨꯅ ꯋꯥꯀꯠꯅꯕ ꯃꯐꯝ ꯂꯩꯇꯦ꯫ ꯌꯥꯝꯅ ꯊꯦꯡꯅ ꯁꯪꯁꯊꯥꯟ ꯁꯦꯝꯗꯨꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯖꯕ ꯐꯪꯕ ꯑꯁꯤꯗꯤ ꯉꯔꯥꯡꯇꯅꯤ꯫ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯗꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯖꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯟꯗꯦ꯫ ꯏꯪ ꯁꯣꯛ 1994ꯗ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯈꯛꯇꯒꯤ ꯑꯣꯏꯕ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯤꯡ ꯀꯪꯂꯩꯄꯥꯛ ꯃꯨꯁꯂꯤꯝ ꯆꯅꯨꯔꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯧꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯇꯅ ꯂꯤꯡꯈꯠꯆꯕꯅꯤ꯫ ꯃꯗꯨꯗ ꯁꯤꯇꯥꯔꯥ ꯕꯦꯒꯝꯁꯨ ꯌꯥꯎꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯈꯤ, ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯤꯡꯈꯠꯈꯤꯕ ꯁꯪꯁꯊꯥꯟ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯕ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯆꯥꯎꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯒꯣꯂꯥꯄꯇꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯦꯡꯀꯤ ꯃꯈꯣꯡꯗ ꯄꯥꯉꯜ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯏꯪ ꯁꯣꯛ 1994ꯗꯒꯤ ꯏꯪ ꯁꯣꯛ 1999ꯒꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯑꯆꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯄꯥꯉꯜ ꯁꯃꯥꯖꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯕ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯕ ꯉꯝꯖꯗꯕ, ꯃꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯗ ꯄꯥꯉꯜ ꯊꯣꯛꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯣꯛꯆꯕ ꯉꯝꯗꯕ ꯀꯌꯥꯁꯤ ꯀꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯆꯥꯗꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯄꯤꯕ, ꯂꯨꯍꯣꯡꯕꯗ ꯅꯤꯀꯥꯍꯅꯥꯃꯥ ꯏꯍꯟꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯈꯪꯗꯦ ꯆꯍꯤ ꯈꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯂꯒ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯃꯔꯛꯁꯤꯗ ꯀꯪꯂꯩꯄꯥꯛ ꯃꯨꯁꯂꯤꯝ ꯆꯅꯨꯔꯥ ꯂꯩꯅ ꯂꯩꯅ ꯏꯪ ꯁꯣꯛ 1995ꯗ ꯋꯤꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯧꯕ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯇꯥꯔꯥ ꯕꯦꯒꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯥꯡꯊꯣꯛꯄ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯋꯥ ꯉꯥꯡꯉꯤ꯫ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯄꯟꯕ ꯇꯥꯔꯕꯗꯤ ꯈꯣꯡꯖꯣꯝ ꯗꯦ, ꯄꯦꯇ꯭ꯔꯣꯇꯤꯛ ꯗꯦ, ꯅꯨꯄꯤꯂꯥꯟ ꯅꯨꯃꯤꯠ, ꯔꯤꯀꯣꯟꯁꯤꯂꯤꯌꯦꯁꯟ ꯗꯦ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯄꯥꯡꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯄꯟꯕ ꯌꯥꯕ ꯈꯔꯗꯤ UCM ꯑꯃꯁꯨꯡ ꯑꯃꯨꯛꯀꯣꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯖꯨꯟ ꯑꯄꯔꯥꯏꯖꯤꯡ ꯗꯦꯁꯨ ꯑꯃꯅꯤ꯫ ꯄꯥꯉꯜꯒꯤ ꯑꯆꯧꯕ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯏ꯫ ꯁꯤꯇꯥꯔꯥ ꯕꯦꯒꯝ ꯕꯦꯡꯒꯂꯤ, ꯍꯤꯟꯗꯤ, ꯏꯪꯂꯤꯁ ꯐꯖꯅ ꯉꯥꯡꯕ ꯉꯝꯃꯤ꯫ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤꯗꯃꯛ ꯀꯁꯥꯔꯒꯤ ꯃꯐꯝꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡ ꯃꯊꯪ ꯃꯊꯪ ꯌꯥꯎꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯄꯥꯉꯜ ꯁꯃꯥꯖꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡꯕꯨ ꯁꯛꯈꯪꯕꯤꯕ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯄꯤꯕꯤꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕ ꯃꯅꯥ ꯃꯊꯨꯝ ꯈꯔꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯤꯃꯦꯟ ꯃꯔꯥꯊꯣꯟ 6 ꯅꯨꯄꯤ ꯂꯥꯟꯅꯤꯡꯁꯤꯡ ꯂꯝꯖꯦꯜ 1997, ꯁꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯃꯦꯔꯤꯠ, ꯚꯥꯔꯇꯤꯌꯥ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯗꯦꯂꯤꯒꯦꯠ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ 2001, ꯑꯐꯕꯤ ꯃꯃꯥ 2001, ꯅꯣꯡꯄꯣꯛ ꯄꯟꯊꯣꯏꯕꯤ ꯑꯦꯋꯥꯔꯗ 2016 ꯄꯟꯕ ꯌꯥꯏ꯫ ꯁꯤꯇꯥꯔꯥ ꯕꯦꯒꯝꯅ ꯐꯨꯔꯨꯞꯀꯤ, ꯂꯩꯀꯥꯏꯒꯤ ꯑꯃꯁꯨꯡ ꯂꯩꯄꯥꯛꯀꯤꯗꯃꯛ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯁꯣꯠꯊꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯃꯦꯟꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ꯫